ui. Hi bro, fast aina. Hi bro, hi ma'am. Some I live thought of YouTube ki live kishu tharak dina. Ado ngasi di tharak ke tau. Hi bro ma'am. Hi bro. Ingro, inge. Ako ngasi untay. Ngarang nungdang dagi tar lermi. Ngarang nungdang ay khangde. Live so tharak ke tau ina. Numit tadri. Tarane. Bro kay do birino hojik po. Bro kem tau di. Mapan thoki na lermi imanaba ma ay pratik imanaba ma dress lotion ba. Ay nga talo sila ngai lerba. Live tha sane yo. Pung kaya target hojik pung Mariga minute yang Mariga minute kuntra mapan chale. Mariga minute kuntra something here. Bro chak char ba. Nati chak char ngiro. Akoy mo numit ta numit ta da ngaram gini. PUBG sana ba malen nang lay do. Bikin di mambra PUBG ge. Bikin di malero. PUBG sana ba isinaw singi di. Kay no mala mani bikin di. Blog fajaba. Hoy bro, ay blog tagalake. Ay blog si hojiti kisu Diwali ama thar ki me homni mari suri atop ke su thagatri ba ado ay hojiti un tar mina chat pu am tan bo weather ne ba un tar ko ado blog pu de dum semake un yam tai ingam no male ing badi am ne ing di sumaina asigi un ma phone sumaina ta gim na phai ba ko ama ya ingi se ko ki phamjan bi do phamjal yam inge ba sidi ke su ing de t-shirt manung ki fridge dum litla dum leiba ya ne kai na ing di ngasi gi thank you bro ai koi phase ses kai bro pung kya tar ge bro pung mari ga minute 41 chale mai asigi gari jong ne keno lai to gi won unna lo na khomjan un nga ta ngai gi to mai guys ba si mahik mem yo ma dum se no worry bro hoy bro mathangi blog sema ke ba ko ado mathangi blog se ha keno to gi parachute gi un tarmina moi mugi un gi ching phaja le ado parachute chong tar ki ado amana sagol thoba ai sagol thoba hai ba ko moi un mak ta sagol thor ki kanna ga thor blog sema ki adum khara sema ki nadi ki ice cream to do asum moi un tarmina mountain de amna keno kumai raw tor ne ba moi ju adum khara sema ki bro ki live hang na thank you my snam jit bro ke su yam kana su live taw gan di hadi taw di YouTube to hoy bro hoy risi mite hoy bro irang kal yum do double ne ko yam sama ka men sir double adu numit tab si pung ke da target adu ga nungam numit thok pasina ke da thoke
ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯁꯨ ꯑꯗꯨꯝ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯧꯋꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯁꯨꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯁꯝꯃꯔꯗꯗꯤ ꯌꯥꯝ ꯈꯦꯠꯅꯩꯕꯅꯦꯕꯀꯣ ꯄꯨꯡꯕꯨꯗꯤ 2 ꯃꯈꯥꯏ ꯈꯛꯇꯅꯦꯕ ꯈꯦꯠꯅꯗꯣꯏꯁꯦ ꯌꯨꯝꯒ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯁꯝꯃꯔꯗꯗꯤ ꯅꯨꯡꯁꯥ ꯑꯗꯨꯝ ꯉꯥꯜꯂ ꯂꯩꯌꯦꯕꯀꯣ ꯄꯨꯡ 10 11 ꯅꯨꯃꯤꯠ ꯇꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯉꯟꯅ ꯑꯗꯨꯝ ꯇꯧꯔꯦ ꯄ꯭ꯔꯤꯚꯦꯠ ꯕ꯭ꯔꯥꯠ ꯄ꯭ꯔꯤꯚꯦꯠ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔꯅꯤꯅ ꯉꯟꯇꯥ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯍꯧꯖꯤꯛ ꯄꯨꯡ 5 ꯃꯈꯥꯏ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯍꯧꯖꯤꯛ ꯄꯨꯡ 4 ꯃꯈꯥꯏ ꯈꯔ ꯍꯦꯜꯂꯦ ꯄꯨꯡ 5 ꯇꯥꯗꯧꯔꯦꯕ ꯕ꯭ꯔꯣꯁꯤ ꯃꯁꯛ ꯐꯖꯔꯦ ꯁꯛꯀꯤꯗꯤ ꯌꯥꯗꯕꯅꯤꯗ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯛꯀꯤꯗꯤ ꯑꯥꯝ ꯁꯣꯔꯤꯅꯤ ꯕꯦꯠꯀꯤ ꯁꯛꯅꯤ ꯑꯩꯈꯣꯏ ꯁꯛꯁꯦ ꯑꯗꯣ ꯃꯅꯨꯡꯗ ꯊꯤ ꯐꯕꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯕ꯭ꯔꯣ ꯍꯣꯏ ꯕ꯭ꯔో ꯌꯥꯎꯗꯦ ꯑꯦꯝ ꯄꯤ ꯀꯦ ꯄ꯭ꯔꯚꯦꯁ ꯕ꯭ꯔꯣ ꯂꯞ ꯄꯦꯠꯂꯣꯛꯇꯣ ꯍꯩꯁꯨ ꯑꯝꯇ ꯇꯧꯁꯤꯗꯅ ꯍꯥꯏ ꯕ꯭ꯔꯣ ꯗꯌꯥ ꯇꯧꯔꯛꯑꯒꯦ ꯕ꯭ꯔꯣ ꯗꯌꯥꯒ ꯃꯤꯁꯇ꯭ꯔꯦꯁ ꯗꯌꯥꯒ ꯑꯩ ꯇꯧꯔꯛꯀꯦ ꯍꯟꯗꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯈꯨꯗꯥꯡ ꯁꯤꯗꯕꯖꯥꯏꯅꯦ ꯐꯣꯟ ꯁꯨꯝ ꯄꯥꯏꯕꯁꯤ ꯑꯁꯤ ꯄꯨꯊꯔꯅꯤꯉꯣ ꯑꯁꯤ ꯈꯣꯡꯁꯦ ꯑꯁꯤ ꯄꯨꯊꯔꯅꯤ ꯑꯁꯤ ꯌꯥꯝ ꯂꯨꯕ ꯃꯥꯜ ꯌꯥꯝ ꯀꯟꯅ ꯂꯨꯕꯗꯤ ꯑꯣꯏꯔꯝꯗꯕ ꯕ꯭ꯔꯣꯗ ꯏꯁꯅꯣ ꯇꯥꯕꯁꯦ ꯀꯔꯝꯕ ꯃꯟꯗꯒꯤ ꯍꯧꯒꯦ ꯕ꯭ꯔோ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯦ ꯕ꯭ꯂꯥꯗꯤ ꯀꯞꯀꯥꯁ ꯀꯧꯋꯦꯕꯀꯣ ꯔꯁꯤꯌꯥꯁꯦ ꯌꯥꯝ ꯆꯥꯎꯋꯤꯗꯅ ꯑꯗꯣ ꯔꯁꯤꯌꯥꯁꯤ ꯄꯨꯡ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒ ꯃꯅꯤꯄꯨꯔꯒ ꯄꯨꯡ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯣ ꯔꯁꯤꯌꯥꯗꯗꯤ ꯃꯐꯝ ꯑꯃꯒ ꯄꯨꯡ ꯃꯥꯟꯅꯗꯦꯕ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯣꯁꯀꯣꯗꯣ ꯃꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯃꯣꯁꯀꯣꯒꯤ ꯔꯤꯖꯟꯅꯦꯕ ꯃꯣꯁꯀꯣꯒ ꯄꯨꯡ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯒ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄꯨꯡ ꯃꯥꯟꯅꯗꯕ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗꯒꯤ ꯎꯟ ꯇꯥꯔꯝꯃꯤ ꯉꯔꯥꯡ ꯑꯩ ꯊꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦꯕ ꯎꯟ ꯇꯥꯏꯗꯣ ꯌꯥꯝ ꯀꯟꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯇꯥ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯇꯣꯞꯄ ꯁꯤꯇꯤꯗ ꯇꯥꯔꯝꯈꯤꯔꯣꯏꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯜꯂꯦ ꯍꯟꯗꯛꯀꯤꯗꯤ ꯊꯦꯡꯛ ꯌꯨ ꯗꯦꯅꯤꯁ ꯕꯣꯠꯀꯥꯗꯣ ꯔꯁꯤꯌꯥꯒꯤ ꯑꯗꯨꯃꯛꯇꯪ ꯄꯥꯝꯃꯤ ꯐꯠꯖꯩ ꯕ꯭ꯔꯣ ꯂꯞ ꯂꯣꯛꯀꯗ ꯇꯧꯁꯤ ꯑꯩꯒꯤ ꯍꯣꯏ ꯕ꯭ꯔꯣ ꯇꯧꯁꯤ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯃꯦꯁ ꯍꯥꯏꯕ꯭ꯔꯣ ꯕ꯭ꯔꯣꯏꯕꯁꯦ ꯌꯥꯝ ꯀꯠꯂꯛꯁꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯔꯣꯕꯔꯠ ꯈꯪꯉꯦ ꯔꯣꯕꯔꯠ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯄꯣꯖ ꯇꯥꯔꯤꯍꯤ ꯊꯦꯡꯛ ꯌꯨ ꯏꯪꯕ꯭ꯔꯣ ꯌꯥꯝ ꯀꯟꯅ ꯏꯪꯕꯗꯤ ꯑꯣꯏꯗꯦꯅ ꯏꯪꯗꯤ ꯏꯪꯉꯦ ꯑꯗꯨꯝ ꯑꯩ ꯑꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯒꯦ ꯍꯟꯗꯛꯀꯤꯗꯤ ꯑꯩ ꯂꯥꯏꯐ ꯑꯃꯐꯥꯎ ꯑꯝꯇ ꯊꯥꯒꯠꯇꯕ ꯃꯥꯅꯤ ꯑꯁꯤ ꯂꯥꯏꯐꯁꯦ ꯊꯥꯒꯠꯈꯤ ꯒꯥꯔꯤꯗꯒ ꯑꯩꯒꯤ ꯒꯥꯔꯤꯒ ꯁꯥꯔꯒ ꯉꯥꯊꯕꯗꯣ 100K ꯌꯧꯕꯒ ꯀꯔꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯑꯁ ꯕ꯭ꯔో ꯑꯩ 100K ꯌꯧꯗꯧꯕ ꯋꯥꯠꯂꯝꯈꯤꯅꯤ ꯑꯩ 76 ꯁꯨꯔꯕꯅꯤ ꯑꯩꯗꯣ ꯂꯤꯁꯤꯡ ꯈꯔ ꯋꯥꯠꯂꯤ ꯃꯥꯅꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝ ꯈꯟꯗꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯗꯣ ꯈꯔꯗꯤ ꯋꯥꯠꯂꯤ ꯍꯥꯏ ꯕ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯌꯦꯡꯕꯗ ꯉꯥꯏꯔꯤ ꯕ꯭ꯔꯣꯒꯤ ꯂꯥꯏꯐ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯕ꯭ꯔꯣ ꯑꯗꯨꯒ ꯄꯨꯡ ꯀꯌꯥ ꯑꯣꯏꯔꯒꯦ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯔꯣꯝꯒ ꯄꯨꯡ 2 ꯃꯈꯥꯏ ꯈꯦꯠꯅꯕꯅꯦ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯗꯕꯅꯦ ꯄꯨꯡ 4ꯒ ꯃꯤꯅꯤꯠ ꯅꯤꯐꯨ ꯇꯔꯨꯛ ꯆꯠꯂꯦ ꯍꯧꯖꯤꯛ ꯇꯤꯡ ꯇꯤꯡ ꯁꯤꯗꯗꯤ ꯃꯝꯃꯦ ꯕ꯭ꯔꯣ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 4:46 ꯆꯠꯂꯦ ꯀꯩ ꯁꯤꯇꯤ ꯀꯧꯒꯦ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯦ ꯕ꯭ꯂꯥꯗꯤ ꯀꯞꯀꯥꯁ ꯀꯧꯏ ꯂꯥꯏꯕꯛꯇꯤ ꯐꯔꯦ ꯑꯩꯈꯣꯏ ꯇꯦꯛ ꯆꯠꯁꯦ ꯇꯧꯏꯅꯤ ꯑꯗꯣ ꯈꯣꯡꯅ ꯂꯝꯕꯤ ꯆꯠꯀꯦ ꯎꯟ ꯇꯥꯔꯗꯤ ꯃꯣꯏꯗꯤꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯂꯨꯍꯣꯡꯕ ꯀꯩꯗꯣ ꯃꯆꯥ ꯃꯁꯨꯒ ꯂꯩꯕꯈꯩꯗꯣ ꯎꯟ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯎꯟ ꯇꯥꯕ ꯅꯨꯃꯤꯠꯁꯦ ꯍꯥꯏꯅ ꯃꯣꯏ ꯋꯥꯛꯀꯤꯡ ꯑꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦꯕ ꯑꯊꯥꯕꯒ ꯂꯤꯠꯅꯔꯒ ꯑꯗꯣ ꯋꯥꯛꯀꯤꯡ ꯑꯣꯏ ꯆꯠꯇꯣꯏꯅꯤ ꯇꯦꯛꯁꯤꯗꯒ ꯆꯠꯂꯔꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯈꯤ ꯑꯁꯤ ꯀꯩ ꯄꯞꯖꯤꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯁꯤꯗ ꯂꯩꯔꯝꯗꯦꯕꯀꯣ ꯑꯩ ꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯁꯤ ꯃꯐꯝꯁꯤꯗ ꯁꯤ ꯃꯐꯝꯁꯤ ꯌꯦꯡꯉꯣꯕꯀꯣ ꯀꯔꯤ ꯃꯥꯒꯤ ꯌꯦꯡꯉꯣꯕ ꯁꯤꯗ ꯌꯦꯡꯉꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯥꯟꯗ꯭ꯔꯣ ꯅꯣꯡꯃꯩꯒ ꯑꯗꯨꯝ ꯄꯀꯥꯞ ꯀꯥꯞꯅꯒ ꯂꯩꯕ ꯃꯐꯝ ꯃꯥꯟꯕꯅꯦ ꯃꯐꯝ ꯎꯟ ꯇꯥꯔꯗꯤ ꯌꯥꯝ ꯐꯖꯩꯑꯕ
Musidi putri. Ya kamis makhalemi. Ay kamis mayam pula pahawdri na lan khamino. Samarjit room dale hoy. Mado Samarjit che ML fans neba. Ma Mobile Legends sana neba. Ma sana kan le hori ni. Ma'am ay kino phone do sumay pai bagi kamis loi pa ba yaw da su lana khanuko. Ay hore no pa gi. Ay thagat lam matung da. Karam gana thol tu no. Mathangi June July tholokani. Bro hi abung sarang team. Bro gi yamna nungay ba malida. Bro blog tau si nungay video minute trama to ise maduda sum nungay na mo nuna nusi bagi yung bibani ay ka di no aw sum am lay poni minute trama to gi blog to da video to da nungay to bu utari no yeng ningoy ha matung da ado nungay na ba ay na hona jawane do nungay ta bagi ni yeng video na ado aw di am lay am nungay ba man bon si om sak na am lay jani hoi aduna ge PUBG gi bigani ga mana ne sa Rasa tadi nungdang ko niya, doon pung katagi. Ako doon. Ay, ngasi pung mari ka minute nimpu mapansali. Howjis. Ko ito sili hero maleko bro. Yeah. Thank you. Ay biat niya pa mi hero pa mi. Do thank you. Camera se phata sienge karamba camera no kai phone ni to bro mathak te inkat pi camera to du ni camera macha am yaw mathak te adum ba phone sangrila miwa lampa kam tana na bro gi koi do thank you bro thank you bro hoi kingdom cage thi ai I know you chali shit. Sila ko ipo sila ibang neba anak pada. Adagi po sila lagi to. Ay mana bam laka neba. Ato pa mapam madal laiba ay mapam na tunga kada ba. Ma hingle kada ba. Do mai kara chan thana ba sembi kito. Adogi korean yen kala kito. Nungdang oidri Kavi Chandra Pukrambam. Sorry Pukri Hongbam heba. I swear. Bro, ngay ko tay matona kami check kim lo ngay ko. Bro un tari ngay sita blog da shemo da. Bro shemo ke ay upcoming blog siya ha. Ay un marag to peraso te ki chong dara ne mo gi ching pha am da. Ay blog am lay ha blog ani hum dai ready lay ram ne ba. Adigi blog am na sagon kan thor ne ha. Ay sagon thor ba he ko. Sagon thor gi. Asi yo ne. Asi jo mana si chong jalladi ta ingi aina sumaina phone pai se khutchi sumai khutchi hand gloves upti ba ko aseng bagi promise ko thajare khuingam ni khutchi prai pocket up sing hapjan gi duni khuingam ni bro isai ga di saksar rege ing mane sur loi kai sian na ni Sagol thobay to si. Hoy bro, sagol thawjal ada mek kan thoraki. Pa ame bhai sagol gum thawbus. Thank you bro Somarjit Singh. Wasa to lan mali. Mi ya mana hai. Inge bro, koi le pai unga. Ai ga mamang da pratik chaliye. Ai ga pratik chat mi ne. Pratik. Se. पूछा था किसके साथ जा रहा है मैंने बोला प्रतीक के साथ जा रहा है बड़ा रशा था संगाई लाइफ खंगी ब्रो लाइम दी संगाई दी खंगी संगाई ना तो बड़ी माना बगा दी लाइम रंग कोई से ब्रो थम तक ले थैंक यू ब्रो
ꯕ꯭ꯔꯣꯁꯦ ꯄꯨꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯊꯣꯛꯂꯛꯑꯒ ꯑꯝꯇ ꯄꯨꯟꯁꯤ ꯑꯁ ꯑꯩꯉꯣꯟꯗꯀꯣ ꯑꯩꯅ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯂꯛꯄꯗꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯁꯤꯡꯅꯀꯣ ꯕ꯭ꯔꯣ ꯄꯨꯟꯁꯤ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯩ ꯃꯦꯁꯦꯖꯀ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯄꯨꯟꯗꯤ ꯑꯝꯇ ꯄꯨꯟꯗ꯭ꯔꯦꯕ ꯍꯣꯏ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯕ ꯆꯥꯛ ꯆꯥꯅꯁꯦ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯈꯔ ꯂꯥꯎ ꯑꯣꯏꯔꯝꯃꯕ ꯆꯥꯛ ꯆꯥꯅꯕꯁꯤ ꯑꯁ ꯑꯩ ꯊꯥ ꯑꯃ ꯊꯣꯛꯂꯛꯏꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯕꯗꯖꯥꯠꯅꯦꯕ ꯑꯁ ꯃꯤ ꯊꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯅꯁꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒ ꯄꯨꯟꯁꯤꯅ ꯑꯗꯣ ꯑꯩ ꯆꯥꯕꯨꯗꯤ ꯆꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯗꯤ ꯃꯌꯥꯝ ꯆꯥꯔꯝꯅꯤꯉꯣ ꯍꯟꯗꯛ ꯕ꯭ꯔꯣ ꯋꯤꯂꯣꯛ ꯇꯣꯏꯅ ꯁꯕꯣ ꯍꯣꯏ ꯕ꯭ꯔꯣ ꯑꯩ ꯁꯥꯎꯔꯤ ꯈꯦꯡꯅꯕꯤꯈꯤ ꯍꯥꯎ ꯃꯆ ꯌꯣꯔ ꯏꯌꯔ ꯑꯩꯒꯤ ꯑꯦꯠꯁꯤꯔꯣ ꯃꯐꯝ ꯌꯥꯝ ꯐꯖꯩ ꯅꯥꯀꯟ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ꯭ꯔꯦꯂꯥ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯀꯩꯅꯣꯒꯤ ꯏꯁꯅꯣ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯥꯟꯗ꯭ꯔꯣ ꯃꯐꯝꯗꯤ ꯐꯖꯕꯅꯤꯗ ꯔꯁꯤꯌꯥꯁꯨ ꯋꯤꯟꯇꯔꯗ ꯑꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕꯁꯦ ꯀꯄꯜꯒ ꯆꯠꯃꯤꯟꯅꯕ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯍꯦꯟꯅꯒ ꯅꯨꯡꯁꯤꯅꯗꯧꯕ ꯃꯥꯟꯕ ꯃꯐꯝꯅꯦꯕ ꯎꯟ ꯇꯥꯕꯁꯦ ꯃꯐꯝ ꯐꯖꯕꯅꯤ ꯕ꯭ꯔꯣꯒꯤ ꯗꯥꯏ ꯍꯥꯔꯠ ꯐꯦꯟꯅꯦ ꯑꯩ ब्रो फैन का है तो काय किरोम खाली ब्रो चलते क्या प्रतीक भाई रिकनेक्टिंग तो फजदी है आई चपरा ब्रो मैम आई चपी सब चपरा प्रतीक अब फोटो खींचूं क्या तुम्हारा रुको मेरे ख्याल से नेट मैम आई चपरा आई कमी सम तो ऊद्रे आई कमी सम तो ऊद्रे मैम हाँ मैम आई कमी सम तो ऊद्रे नेट चप्पर खंगी